Ngasi, October kitang taraga mapan English singani kunga mga. Kartiki ani, meragi kunga nipan banung maizing. Namitasin na lakpada, yayhen babrahmagi, wahang paukungi tauram na, nung sijaraba ikoygi viewer listener marupapang punamukpu ahan basida taram na ukjeri. Kurumjeri. Ngasidi khwaigi pukhatpirakpa comment pu khomjinbiriba akoigi collector gi maikaidagi wahangsing asigi pathokpagi thormasi lobigani aduna ngasigi wahangpaw khumhausi Monica. Ahanbada Bajaspati Mayum Gauri Devi. Hare Krishna Khurumjari Aigya channel se yamna afaba oirasanu Aigya su hena afaba oibiyu. Aikhoibu Sri Bhawangi naam ga loinana khurumbirakpa aikhoigi maikaidagasu Hare Krishna haiba naam asiga loinana Gauribu taramna ukjari. Loinana aikhoigi channel asibu hena afaba oinanaba Mangol Asirbat pinabirakpa Pigao sana uksari aduga Gauri gisu punsida lakadaba awana makhan punamaktage Sri Bhawana matam suppagi oina ngakpiba oisanu haidana yahen babrahmagi maikaidagi Mangol Asirbat pijari. Ani Shubada MNK Sawol Girl. Radhe Radhe Aigya Khurumjari Aigyagi Amrita Oiraba Wahai Singna Gyan Lausing Pibiba Ishorgi Bhab Samaspu Wakhal Afabada Lamjingba Oirasanu Wahang Amatang Hangjari Aigi Kada Lakshmi Narayangi photo amakak thetjai albumgi size ni Aikhoi ibukna upu pirakpada yaurakpani kuirabagi matai se tatle photo tatle haina thetpase phabra phatabra khangjaningi thagatjari oja. Ahanbada aikhoibu nungsina awangba thakta thagatpirakpa masibu taramna oksaraga MNK gi atopabu ikai khumnaba amadi atopagi taubimalbu masak khangbiba luruknaba matau phongdokpirakpa matau behavior moral discipline asina maram oiduna matam punamakta mai pakba Mangol oiba MNK gi Sri Bhawana pinabiba oisanu haidana Mangol Asiribasi pijeraga makatabada thambirakleba wafamsigi damakti MNK mahusana bastu sastruna yumda ati akai haibadi phironbu oiro pukham tengotbu oiro natragana upu kangtholbu oiro khutingmakta ati akai habise imungda thamba phate madu mapanda puthokpigadabani sizinabiroroidobani haiba bastu sastragi motsu leibanina amaromda isora habisidi aikhoigi maphamdagi Mangol nijigadoriba dugme sordugi asoiba akaiba kibamdu oiragadi madu afaba natte maramaduna alsingna pibirakbu oiragasu kairabanina madugi bahutta anuba afaba ama haiba tai madu sindopiraga nungsina puja katpiba maduna thoidokna afaba oigani haibu wafam simatang MNK gi maphamda paudamjari thagatsari. Ahum Shubada Babita Devi. Hare Krishna Lapna Khurumjari Aigya Singarai gi matangsi khangjaningna lerambani takpirakpa Aigya thagatjari. Hare Krishna Babita lapna khurumbirakpa ikhoigi maikaidagi lapna khurumba oksari Babitana Singaregi warida nungai phongdokpirakpa aikhoigi maikaidagasu nungaijaba apenba adu phongdokjari thagatsari Babita. Mari Shubada Gita Kangjam. Hare Krishna.
ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯑꯃꯇꯪ ꯀꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯠꯄꯤꯔꯛꯂꯤꯕ ꯅꯥꯝ ꯑꯁꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯖꯔꯤ꯫ ꯃꯉꯥ ꯁꯨꯕꯗ ꯀꯥꯡꯉꯕꯝ ꯕꯦꯅꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯇꯨꯂꯁꯤ ꯀꯠꯄꯗ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯀꯠꯇꯣꯏꯅꯣ ꯑꯗꯒꯤ ꯑꯃꯅ ꯁꯨꯀ꯭ꯔꯗꯦꯕꯒꯤ ꯈꯣꯏꯔꯝꯕꯒꯤ ꯅꯤꯌꯣꯝ ꯅꯨꯃꯤꯠ ꯂꯩꯕ꯭ꯔꯥ ꯁꯨꯀ꯭ꯔꯗꯦꯕꯒꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯂꯤꯕꯤꯔꯛꯑꯣ꯫ ꯕꯤꯅꯥ ꯁ꯭ꯔꯤ ꯚꯒꯋꯥꯟꯗ ꯇꯨꯂꯁꯤ ꯀꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯃꯈꯛ ꯀꯠꯂꯕꯁꯨ ꯌꯥꯏ, 9 ꯀꯠꯂꯕꯁꯨ ꯌꯥꯏ, 19 ꯀꯠꯂꯕꯁꯨ ꯌꯥꯏ, 109 ꯀꯠꯂꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯅꯥ ꯅꯠꯇꯅ ꯃꯟꯖꯨꯔꯤ ꯀꯠꯂꯒꯁꯨ ꯑꯗꯨꯝ ꯊꯣꯏꯗꯣꯛꯅ ꯐꯕ, ꯃꯁꯤꯗ ꯃꯁꯤꯡ ꯑꯁꯨꯛ ꯀꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯣꯝꯁꯤ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯁꯨꯀ꯭ꯔ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯈꯨꯔꯨꯝꯖꯕ ꯊꯣꯏꯗꯣꯛꯅ ꯐꯩ꯫ ꯁꯨꯀ꯭ꯔ ꯈꯨꯔꯨꯝꯕꯒꯤ ꯃꯟꯇ꯭ꯔꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯁꯤ ꯆꯥꯎꯔꯥꯛꯅ ꯑꯃꯅꯤꯗꯪ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯨꯀ꯭ꯔꯁꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕꯗ ꯍꯥꯏꯕ ꯇꯥꯔꯕꯗ ओम ह्रीम श्रीम शुक्राये गरहाये नमः हाइबा मंत्र से खक्तना खुरुमजबा अदुम जाय। मंत्र सिन फोंदोक्लिबा अर्थदी मंगाल अमदी शक्ति फज्जबा पुनमग तिल्लबा शुक्र ग्रहबु खुरुमजरी हाइबन। अदुना हाइरिबा मोंग असिदा खुरुमजननबगिदमक अहानबदा अखोइना शुक्र की सक्तम से अमुक्तंग भावना मांगदा निशिंगजब हाइबदी ध्यान तौजब असेसु थोदोना कानै। शुक्र की सक्तम बु खोइना ध्यान तौजगे पुनिंग निंगजगे हाइब तारगदी ओम शुक्राय नमः। अथ शुक्र से ध्यानम कुब्जी का सर्वसे संतप्त कांचन नीभम दिभुजम दयालुं पीतांबरम धृत सरो रूह दंड शूलम कौशांसनम ह्यासूर से वित्त पाद पद्मं शुक्रं स्मरे दिनयनं रिधि पंकजेहम। मंत्रसन हाइरिबदि शुक्र ग्रहबु खुरुमजरी शुक्राचार्य गुरु की माइकैदा ननाई अखोई पुनिंग बुसिंग सिनबियो। मनम पोनबगी सक्तम मई इक्लब सना मसु ओइब मिनुंग से थौजाल न तिल्लबा पाम्बोम अनीद थंबाल मानबा लांगसोई ताबु पाइरिबा थंबाल मिता ताबा हिमालय की सिंह थक्ता पोथा बिरिबा हिंसा याई तंब सिंगी गुरु ओइबा आचार्य की सोरोंदा ननाई की पुनिंग थमजरी सुमोदना ध्यान मंत्र से सोलगा मागी सैथाखिब सक्तम से भावना मांगदा निंगसिंगजरब मतुंगदा शुक्र सिबु अयि नाक्सिदा लिंगपिरक्ननबा मंत्र सिना अमुकसु कौजब याय। ओम भूर्भुवः स्वः शुक्र ग्रह भत्तारक इह गच्छ गच्छ इह तिष्ठ तिष्ठ यह सन्निहितो भवज्जावत् पूजां करिष्यामि। लिंगबिरओ शुक्राचार्य हे गुरु ननाइन कच्चरिब फिदासद लिंगसिन बिरग पोथा बिदुना ननाई सिंगन कच्चरिब पूजा सिबु तराम तराम न लोबियो। असुमोदना अइना शुक्राचार्यबु कौजबा अदुगा शुक्र सिबु खुरुमजब हाइबताई। मागी प्रणाम मंत्रदा खुरुमबिगे हारगना ओम हिम कुंदमरी नीलाभं दैत्यनं परमं गुरुम सर्वशास्त्र प्रभक्तारं भार्गवं प्रणमेहम। हाइरिब मंत्र सिना खुरुमजब याई। मंत्र सिना हाइरिबना अंगौब उनगी मसुगुम मालिकागुम
ꯊꯝꯕꯥꯜꯒꯨꯝ ꯅꯤꯡꯊꯤꯖꯕ ꯀꯨꯆꯨ ꯑꯣꯏꯕ ꯗꯩꯇꯁꯤꯡꯒꯤ ꯒꯨꯔꯨ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯕ ꯁꯥꯁꯇ꯭ꯔ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕ ꯁꯨꯀ꯭ꯔꯥꯆꯥꯔꯖ ꯒꯨꯔꯨꯒꯤ ꯆꯣꯔꯣꯟꯗ ꯅꯅꯥꯏꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯁꯨꯀ꯭ꯔꯥꯆꯥꯔꯖ ꯈꯨꯔꯨꯝꯕꯒꯤ ꯃꯟꯇ꯭ꯔꯁꯤꯡ ꯊꯝꯖꯈꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯁꯣꯟꯕꯤꯔꯒ ꯈꯨꯔꯨꯝꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯟꯕꯗ ꯊꯝꯖꯈꯤꯕ ꯏꯇꯦꯟ ꯇꯦꯟꯕ ꯃꯌꯦꯛ ꯑꯗꯨꯅ ꯑꯗꯨꯃꯛ ꯈꯨꯔꯨꯝꯕꯤꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕ ꯁꯨꯀ꯭ꯔꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯃꯐꯝꯁꯤꯗꯗꯤ ꯂꯤꯔꯨꯗ꯭ꯔꯒꯁꯨ ꯆꯥꯎꯔꯥꯛꯄ ꯁꯨꯀ꯭ꯔꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯃꯥꯒꯤ ꯋꯥꯔꯤ ꯈꯔꯗꯪ ꯄꯟꯖꯕ ꯇꯥꯔꯒꯗꯤ ꯁꯨꯀ꯭ꯔꯁꯤ ꯚ꯭ꯔꯤꯒꯨ ꯑꯃꯗꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯆꯥꯅꯤ, ꯗꯩꯇ ꯒꯨꯔꯨꯅꯤ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯒꯨꯔꯨꯅꯤ꯫ ꯃꯍꯥꯗꯦꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯟꯖꯤꯕꯅꯤ ꯃꯟꯇ꯭ꯔꯁꯤ ꯄꯤꯈꯤ꯫ ꯃꯥꯒꯤ ꯖꯌꯟꯇꯤꯒꯤ ꯒꯔꯚꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯖꯌꯟꯇꯤ ꯍꯥꯏꯕꯁꯤ, ꯖꯌꯟꯇꯤꯁꯤꯒꯤ ꯒꯔꯚꯗ ꯗꯦꯕꯖꯥꯅꯤ ꯄꯣꯛꯈꯤ꯫ ꯗꯦꯕꯖꯥꯅꯤ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯈ꯭ꯋꯥꯏꯅ ꯈꯪꯅꯔꯕꯤ ꯒꯨꯟ ꯂꯩꯕꯤ ꯑꯗꯨꯒꯨꯝꯕꯤ ꯑꯃꯅꯤ꯫ ꯗꯦꯕꯖꯥꯅꯤ ꯆꯟꯗ꯭ꯔꯕꯪꯁꯒꯤ ꯖꯖꯥꯇꯤ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯈꯤ꯫ ꯄꯣꯛꯏꯕ ꯃꯆꯥ ꯑꯅꯤ ꯖꯗꯨ ꯑꯃꯗꯤ ꯇꯨꯔꯕꯁꯨ꯫ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯖꯗꯨ ꯍꯥꯏꯕ ꯗꯦꯕꯖꯥꯅꯤꯒꯤ ꯖꯖꯥꯇꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯆꯠꯊꯔꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯖꯗꯨꯗꯒꯤ 90ꯁꯨꯕ ꯁꯨꯊꯥꯡꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯅ 19ꯁꯨꯕ ꯗ꯭ꯋꯥꯄꯨꯔ ꯖꯨꯛꯇ ꯑꯕꯇꯥꯔ ꯂꯤꯂꯥ ꯑꯣꯏꯕꯤꯔꯤꯕ ꯗ꯭ꯋꯥꯔꯀꯥꯗ ꯉꯥꯟꯕꯤꯔꯤꯕ ꯚꯁꯨꯗꯦꯕ ꯗꯩꯕꯀꯤꯒꯤ ꯃꯆꯥꯅꯤꯄꯥ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁꯤ ꯖꯗꯨꯁꯤꯒꯤ 90ꯁꯨꯕ ꯁꯨꯊꯥꯡ ꯁꯨꯔꯣꯟ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯖꯖꯥꯇꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅꯤ꯫ ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯊꯝꯖꯔꯨꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯖꯖꯥꯇꯤꯁꯤ ꯆꯟꯗ꯭ꯔꯕꯪꯁꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯄꯥꯟꯗꯣꯞ ꯀꯧꯔꯣꯞ ꯂꯣꯝꯗ ꯂꯥꯛꯈꯤꯕ ꯖꯖꯥꯇꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯍꯥꯏꯐꯦꯠ ꯄꯟꯖꯔꯝꯕ ꯇꯥꯔꯒꯅ ꯖꯖꯥꯇꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯁꯔꯃꯤꯁꯇꯥ ꯍꯥꯏꯅ ꯀꯧꯏ꯫ ꯁꯔꯃꯤꯁꯇꯥꯁꯤꯅ ꯃꯆꯥꯅꯤꯄꯥ 3 ꯄꯣꯛꯈꯤ꯫ ꯃꯥꯒꯤ ꯄꯣꯛꯏꯕ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯑꯍꯟꯒꯤ ꯃꯤꯡꯅ ꯗ꯭ꯔꯍꯨ, ꯇꯥꯏꯅꯕꯗ ꯑꯅꯨ, ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯤ ꯄꯨꯔꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯥꯏꯔꯤꯕ ꯖꯖꯥꯇꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯁꯔꯃꯤꯁꯇꯥꯅ ꯄꯣꯛꯄ ꯄꯨꯔꯨꯁꯤꯗꯒꯤ ꯀꯧꯔꯣꯞ ꯄꯥꯟꯗꯣꯞꯅꯆꯤꯡꯕꯒꯤ ꯁꯟꯇꯥꯟ ꯄꯔꯦꯡ ꯑꯁꯤ ꯆꯠꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯃꯆꯥ ꯀꯠꯆ ꯍꯥꯏꯅ ꯀꯧꯕ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯄꯗ ꯅꯠꯇꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯁꯪꯒꯣꯝꯒ ꯂꯣꯏꯅꯅ ꯈꯤꯔ ꯑꯣꯏꯅ ꯍꯧꯔꯒ ꯁꯨꯀ꯭ꯔꯥꯆꯥꯔꯖꯒꯤ ꯃꯐꯝꯗ ꯄꯤꯖꯈꯤ꯫ ꯁꯨꯀ꯭ꯔꯥꯆꯥꯔꯖꯅ ꯃꯗꯨꯕꯨ ꯈꯪꯗꯕꯗꯒꯤ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯒꯤ ꯁꯨꯀ꯭ꯔꯅ ꯃꯃꯩꯊꯪꯗ ꯀꯠꯆꯁꯤ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯠꯆꯁꯤ ꯀꯧꯕ ꯊꯤꯕ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯕꯗ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯀꯗꯥꯏꯗ ꯂꯩ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯒꯔꯚ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯎꯔꯕꯗ ꯁꯨꯀ꯭ꯔꯥꯆꯥꯔꯖꯅ ꯀꯠꯆꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯍꯤꯡꯒꯠꯍꯟꯗꯅ ꯃꯥꯒꯤ ꯗꯦꯍꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯕ ꯉꯛꯂꯕ ꯁꯛꯇꯤꯅ ꯇꯤꯜꯂꯕ ꯁꯨꯀ꯭ꯔꯥꯆꯥꯔꯖ ꯒꯨꯔꯨꯒꯤ ꯋꯥꯔꯤ ꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈ꯭ꯋꯥꯏꯅ ꯈꯪꯅꯔꯤꯕ ꯃꯔꯨꯜꯍꯨꯝ ꯕꯤꯖꯣꯏ ꯉꯝꯕ ꯗꯩꯇꯔꯥꯖ ꯕꯂꯤ, ꯕꯂꯤꯁꯤ ꯀꯅꯥꯃꯇꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯂꯥꯏ ꯍꯤꯡꯆꯥꯕ ꯍꯦꯛ ꯂꯩꯔꯤꯕ ꯖꯒꯠ ꯕ꯭ꯔꯍ꯭ꯃꯥꯟꯗꯁꯤ ꯅꯤꯡꯇꯝꯕ ꯐꯪꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯕꯂꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯟꯕꯤꯅꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄ ꯀꯥꯟꯗ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯊꯝꯖꯕꯗꯤ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯖꯗꯨꯒꯤ ꯁꯟꯇꯥꯟꯒꯤ ꯀ꯭ꯔꯤꯁꯅꯗꯨ ꯅꯠꯇꯕ ꯑꯆꯨꯠꯇ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯨꯅ ꯕꯥꯃꯟ ꯑꯣꯏꯅ ꯑꯕꯇꯥꯔ ꯇꯧꯔꯛꯈꯤ꯫ ꯕꯥꯃꯟ ꯍꯥꯏꯕꯗꯤ ꯃꯊꯤꯛ ꯅꯦꯝꯕ ꯑꯣꯏꯅ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯕꯥꯃꯟꯒꯤ ꯑꯕꯇꯥꯔꯁꯤ ꯂꯥꯛꯑꯕ ꯀꯥꯟꯗ ꯃꯥꯒꯤ
ꯈꯣꯡꯐꯝ ꯑꯍꯨꯝ ꯂꯧꯅꯕꯒꯤ ꯗꯥꯟꯁꯤ ꯅꯤꯅꯅꯕꯒꯤꯗꯃꯛ ꯕꯂꯤꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯦꯞꯄꯔꯕ ꯃꯇꯝꯗ ꯁꯨꯀ꯭ꯔꯥꯆꯥꯔꯌꯒꯤ ꯁꯦꯕꯣꯛꯅꯤ ꯕꯂꯤꯁꯤ ꯑꯗꯨꯅ ꯕꯂꯤꯁꯤ ꯃꯥꯡꯉꯔꯅꯤ ꯍꯥꯏꯗꯅ ꯕꯥꯃꯟꯗ ꯗꯥꯟ ꯄꯤꯒꯗꯧꯕꯁꯤ ꯄꯤꯗꯅꯅꯕ ꯍꯥꯏꯅ ꯃꯥꯅ ꯊꯤꯡꯉꯨ ꯑꯗꯨꯗꯒꯤ ꯕꯥꯃꯟꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯤꯠ ꯑꯁꯤ ꯇꯥꯡꯍꯟꯈꯤ ꯁꯨꯀ꯭ꯔꯥꯆꯥꯔꯌꯁꯤ ꯃꯇꯝꯗꯨꯗꯒꯤ ꯃꯃꯤꯠ ꯌꯦꯠ ꯊꯪꯕꯁꯤ ꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯁꯨꯀ꯭ꯔꯥꯆꯥꯔya ꯏꯔꯥꯏ ꯒꯨꯔꯨ ꯁꯨꯀ꯭ꯔꯒ꯭ꯔꯍꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯕꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯇꯔꯨꯛ ꯁꯨꯕꯗ ꯀꯣꯡꯕ꯭ꯔꯥꯏꯂꯥꯠꯄꯝ ꯁꯔꯗꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯁ꯭ꯔꯤ ꯍꯅꯨꯃꯥꯟ ꯊꯥꯀꯨꯔꯒꯤ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯚꯤꯝ ꯑꯁ꯭ꯋꯠꯊꯥꯃꯥꯒꯤ ꯇꯥꯖꯕꯗ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯈꯠꯄꯤꯔꯛꯏꯕ ꯁꯥꯙꯅꯥꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯥꯙꯅꯥ ꯍꯅꯨꯃꯥꯟ ꯚꯤꯝ ꯑꯁ꯭ꯋꯠꯊꯥꯃꯥ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯁꯤꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯔꯦꯠ ꯁꯨꯕꯗ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯄꯥꯕꯨꯡꯕꯨ ꯈꯣꯏꯔꯝꯖꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯁꯒꯣꯜꯁꯦꯟꯒꯤ ꯗꯁꯥ ꯑꯁꯤ ꯀꯌꯥꯝ ꯂꯨꯒꯦ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯀꯔꯤ ꯇꯧꯖꯒꯅꯤ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯟꯆꯦꯟꯕꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯗꯁꯥꯗꯒꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯕ꯭ꯔꯍꯁꯄꯇꯤ ꯗꯁꯥꯗꯒꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏꯗꯤ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯕꯔꯇ ꯀꯠꯆꯕ ꯁꯒꯣꯜꯁꯦꯟꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯁ꯭ꯔꯤ ꯍꯔꯤ ꯃꯟꯗꯤꯔꯗ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯂꯩꯅꯆꯤꯡꯕ ꯅꯥꯄꯨ ꯍꯥꯏꯕꯗꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯂꯩ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯏ ꯅꯥꯄꯨ ꯍꯦꯛ ꯆꯪꯕ ꯀꯣꯝꯂꯥ ꯅꯥꯄꯨ ꯃꯆꯨ ꯆꯪꯕ ꯑꯣꯏꯕ ꯌꯥꯏ ꯍꯩꯗ ꯂꯩꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯕꯗꯅ ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯀꯠꯆꯕ ꯐꯩ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯍꯣꯝ ꯍꯥꯏꯗꯅ ꯕ꯭ꯔꯍꯁꯄꯇꯤ ꯒ꯭ꯔꯍꯁꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯃꯩꯒꯤ ꯖꯩꯒ ꯂꯤꯡꯈꯠꯆꯗꯅ ꯃꯩꯗ ꯘꯤ ꯊꯥꯎ ꯑꯗꯨꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯆꯦꯡ ꯊꯣꯏꯗꯤꯡꯅꯆꯤꯡꯕ ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯃꯤꯡꯗ ꯀꯠꯆꯕ ꯃꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯃꯩꯗ ꯍꯣꯡ ꯀꯠꯄꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯄꯨꯖꯥ ꯀꯠꯄꯁꯤꯒꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯛꯊꯦꯡꯅꯅ ꯃꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛꯄꯁꯤ ꯑꯔꯦꯡꯕ ꯄꯣꯠ ꯑꯣꯏꯅ ꯎꯏꯌꯦ ꯎꯔꯤꯕꯁꯤ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯠꯂꯤꯕ ꯏꯁꯣꯔꯗꯨꯅ ꯍꯛꯊꯦꯡꯅꯅ ꯏꯃꯥꯡꯗ ꯂꯧꯔꯒ ꯆꯥꯕꯗꯨ ꯎꯕ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯃꯩꯗꯨꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯄꯗ ꯑꯩꯈꯣꯏꯅ ꯃꯈꯣꯟꯁꯨ ꯇꯥꯏ ꯃꯩꯗꯨꯅ ꯆꯥꯛꯄꯗꯨꯁꯨ ꯎꯏ ꯑꯗꯨꯅ ꯃꯩ ꯍꯥꯏꯕꯁꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯁꯁꯤꯡꯗ ꯊꯝꯖꯈ꯭ꯔꯦ ꯗꯦꯕꯃꯨꯈ ꯂꯥꯏꯁꯤꯡꯒꯤ ꯃꯆꯤꯟ ꯑꯣꯏꯕ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯏ ꯍꯥꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯃꯩꯁꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯀꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗ꯭ꯔꯔꯥꯁꯨꯔꯥꯔꯦꯟꯒꯤ ꯃꯤꯡꯗ ꯑꯩꯅ ꯃꯩꯗ ꯍꯦꯛ ꯀꯠꯄ ꯃꯇꯝꯗ ꯃꯩꯅ ꯈꯨꯗꯛꯇ ꯏꯟꯗ꯭ꯔꯒꯤ ꯂꯥꯏꯌꯦꯡꯗ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯕꯤꯁꯅꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯆꯣꯔꯣꯟꯗ ꯀꯜꯂꯛꯄꯗꯁꯨ ꯃꯩꯗ ꯀꯜꯂꯛꯄ ꯃꯇꯝꯗ ꯕꯤꯁꯅꯨꯒꯤ ꯂꯥꯏꯌꯦꯡꯗ ꯇꯥꯕ ꯖꯣꯝꯗ ꯀꯜꯂꯤ ꯖꯣꯝꯒꯤ ꯂꯥꯏꯌꯦꯡꯗ ꯁꯨꯃꯥꯏꯅ ꯐꯪꯍꯟꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯒꯤ ꯖꯩꯒꯗ ꯃꯁꯤ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯃꯩ ꯑꯃꯗꯤ ꯍꯦꯛꯇ ꯀꯜꯂꯨꯕꯗꯤ ꯌꯥꯔꯣꯏ ꯃꯩ ꯑꯁꯤꯒꯤ ꯅꯤꯌꯣꯝ ꯄ꯭ꯔꯅꯥꯂꯤ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯅ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯤꯄꯥꯟ ꯁꯨꯕꯗ ꯀ꯭ꯔꯤꯄꯥꯃꯌꯤ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯪꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯖꯔꯦ ꯉꯁꯤꯗꯤ ꯀ꯭ꯔꯤꯄꯥꯃꯌꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯚ꯭ꯌꯨꯋꯔꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯔꯥꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕꯁꯤꯒꯤꯗꯃꯛ ꯀ꯭ꯔꯤꯄꯥꯃꯌꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯍꯤꯔꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯦꯞꯅ ꯎꯄꯀꯥꯔ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯑꯁꯤꯃꯇꯪꯒ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯥꯄꯟ ꯁꯨꯕꯗ ꯏꯕꯣꯝꯆꯥ ꯊꯤꯡꯕ ꯏꯆꯝ ꯑꯩꯒ꯭ꯌꯥꯒꯤ Q&A ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯟꯅꯖꯩ
ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯄꯣꯁ ꯑꯃꯗ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟ ꯁ꯭ꯇꯦꯌꯔꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯈꯤꯕꯗꯨ ꯈꯪꯖꯅꯤꯡꯉꯤ ꯀꯣꯏꯁꯟ ꯑꯃꯅ ꯃꯤ ꯑꯍꯟ ꯂꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝ ꯈꯔꯗꯪ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ Ibumsagi thagat wahi taramna okseraga ibumsana mamangi posta thambirakiba wafam amukana phongdokpirakba ibumsa istiyargi matang asidi akoina mamangdasu thamjakrabani adubu ibumsana tongana amuk takpirakbagi amukhanna ningsingjarabada istiyar mafam lankhibasigidi akoina magi mathaki first floor adugi ground floor dagi mathaki karak adugi first floor adugi mathak angang singna kanagumman hek lambada phangoidaba mathak aduda wahung matu taret natraga nipan thelaga thambiyo aduga madugi mafamduda akoigi waterfall gumba ase samna mafam aduda filter gumba ma thambiraga ising si drop nomada tare nipalak odabasu sum tahanbi matamduda ngasai stair gi direction lan khiba mong kai khibasi hantan ba ngami hai wapam si bastu sastra thambir ma mod adu thamjeraga makha tabirakliba mi an laini hai bagi wapam asidi ibumsa kari hai gani angi ikai khumna bahibasi ekoina matam suppada ngaktuna satkadabani haibu wafam asidani an bulaini haibagi amaromda amuk numitha ubahalibani ekoi makha tabasingna khangbadagi mana khangba kharadasu hen mangon gul adumak lei haibatai aduna maram oidana angi kai khumna ba hana numitha ubahan basingi mapamda matam suppada ikai kumnaba bebhar tawba haibase thoidokna mangol ki masakni masina praman oina ahlaini haina thamnarambagi wafam oina akang ahi singi mot phongdok pirak basibu ibomsa gi mafamda paudam jeri thagat sari ibomsa tara subada nilakaina NG Hare Krishna Agyabu Thagatjari Agyagi channel se hena afaba oibiyu jamna nungaijai nilakainya nilakainya na ekhoigi maikai da bangol aserebat yamna nungsina phongdok pirakba ekhoina phigau sana nilakainya gi mangol aserebat asibu lawjeraga nilakanya gi punsida lakadaba awana makhal khuding maktagi sri bhawana lepna ngakpiba oishenu Taramathoi subada Memcha Rajkumari Hare Krishna Agyabu Khurumjari Agya matam sangna mayamgidamak afaba pauktak pibikho Agya ana ayek yaudaba oibiyu khurumjari Hare Krishna Memcha Buttaramna Oksabagaloinana Pina Biriba Mangola Siribat Pigausana Oksari Aduga Memsagi Punsidala Kadaba Awana Dukha Sarva Bikana Katoi Pudamakagi Atopagi Tobi Malbui Kai Kumna Biba Nungsina Tagat Haiba Masin Maram Wedana Siribawana Matam Supaguna Mangola Siribat Pina Binanaba Siri Soronda Yahen Brahmagi Maikei Dagisu Kurumjeri Thagat Sari Memcha Rajkumari Taranithoi subada Roma Laisram Hare Krishna Ojabu Khurumjari Oja karigumba amata hangjage Oja Sivlingada ayuki puja tawbada numit khudingi isingga leiga katpasi yabara isingdo mathakta haithaba yabara natraga mamangda thamgadra Oja aidi tha amagi manungda amuktang acha athak kachai aduda sangomdu mathakta haithaba yabara aduga Om Namo Shivaya asina kayarak songadabano amukta marik chumna takpiyu Sibalingada Nitigi Ising Saithaba Yamna Pai Aduga
संगोम हैबसु अदुम फै ओम नमः शिवाय हैबा मंत्र सोनजबसिसु थदोंना फै मंत्र असिसु अैगी ngamjaba sangda adum sonjaba yai haijaba tai haibadi tararak bu sonbigera kullak sonbigera adum akaknaba leitana अैगी ngamjabagi thak haiba tare अैगी पूजागी मतम दुदा थबकी असिलफाई एना मसिंग असुक सुदबा यादे हैना मदुगी थबक त कायगदबु ओरगदी गृहद लेरिबदिना मसी अैगी ngamjaba thakta नोमगी ngamba numitana khari he ne yam sonba ngamdaba numitana khari hek solaga lepa kaisu kaide eigi puning sangba madi thajaba nungsijaba puja adubuni maman jami basi yamna solaga yamna phagadabugi wapam dil leite haibu wap simatang thamjari thagatsari Tara humdoi shubada Hemabati Raskumari Hare Krishna Khuramjari Agya Singarai leigi maramda takpirakpa yam nungaijai Hemabati Singarai wari buta biraba matungda nungaibi haina phongdokpirakpa yamna nungaijai asigumba Singarai wari pukhat pirakhiba asigumna mayam khwai punamakta kanagadabu wafam matamgi oina pukhat pirakpada mateng pangbiyu haibu wafam simatang Hemabati ki mafamda thamjari thagatsari Tara Mari Shubada Susma Hidangmayum Hare Krishna Oza Khoramjari Ozana Singare gi wari tahan biba gi hainingai leitana Ozabu hanna thagatsari Susma su Singare gi matangda thagat pirakpani yamna nungai jai Susma akhoi gi thauram asibu puning sanga tabiraba matungda Singare gi wari tangkak asibu amukasu nungai bi haina phongdok pirakpa yamna nungai mathakta Hemabati na thambirakhiba dugumna Susma busu amu aikoina thamjaningbadi asigumba mamangda Singare gi pukhat pirakhibi pratibhagi mota khwai punamakna matik chaba wahang haibatai phajaba wahang khwai punna khangminaba yagadaba wahang pukhat pirakpadagi wapam asida khwaina attraction loba asigumna matungdasu Susmana amadi Hemabati na khwai punamakna aigi lanai gi oiba kanabagi wahang khaknataba miyamgi oina punna khangminabada kanagadaba wahangsing yengaga khallaga pukhat piraktana aikhogi thauramasiba hena mapung phahanbada mateng pangbiyu haibu wafam simatagasu makhatana Susma gi mafamda noluksari thagatsari Tara Manga Shubada Ibomcha Singh Oza bulakna Khuramjari Oza ngasi su hangamatang hangjari Oza naman kundali sembada laganagi degree changi adubu PM Bakchi gi khupaida laganagi degree sikadai di yaubuge amutang takpidaklagadi Oza yam nungaijagani Ozabu aroibada Khuramjari Ibomcha takpirakliba wafam asidi panjikada yauroi haijabatai masidi khangnanaba oja amagi makhada tamba amasangani mafamsidadi hairubada bhab taba wagani adubu panbiraklabanina sarakba idea matang thamjage rasi sakra sida aikhoina hauji leidibasi rasi amamda degree kuntra lei aduna degree kuntra sina rasi tarani thoisida apunbada degree sahum humpu lei asummoina leidibba magi degree gi khungsat ase nabam sagi sart sidati nabam sagi niyom sidati degree kuntra sibu mapan thokna khaidokani aduna masina degree sahum humpu haina kuntra da parambasi mangondadi mapan thokna khaidolokpa matamda aikhoina magi degree gi khongchalase degree ahumga minute kun gi hisab ka satlaga lakpada rasi taraga nithoi sida degree samaga nipan khakta thokna khaidokpani kupsilak pa hen bai batare ngasai sahum humpu da lerambadu sama nipan sida
ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯗ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯒꯤ D1 ꯆꯥꯔꯠ ꯍꯥꯏꯕ ꯇꯥꯏ. D1 ꯆꯥꯔꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤ ꯆꯀ꯭ꯔ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯗꯤꯕꯤꯖꯅꯦꯜ ꯆꯥꯔꯠ ꯅꯝꯕꯔ 1 ꯍꯥꯏꯕꯅꯤ. ꯑꯗꯨꯒ D9 ꯍꯥꯏꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯄꯟ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯅꯕꯥꯝꯁ ꯁꯤꯕꯨꯅꯤ. ꯃꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯑꯣꯡ ꯍꯥꯏꯕꯗꯤ D2, D3, D4, D5, D10, D12 ꯄꯔꯦꯡ ꯂꯩꯒꯗꯣꯏꯅꯤ ꯃꯥꯒꯤ ꯃꯁꯤꯒꯤꯁꯤꯗ. 10 ꯍꯥꯏꯕ ꯇꯥꯔꯒꯅ 10 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ, 11 ꯍꯥꯏꯔꯒꯅ 11 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ. ꯁꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯆꯥꯔꯠ ꯑꯗꯨ ꯆꯠꯂꯛꯄ ꯈꯣꯡꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ D1ꯒꯤ ꯆꯥꯔꯠꯇ ꯂꯒꯅꯗ ꯗꯤꯒ꯭ꯔꯤ 10 ꯐꯪꯉꯒꯗꯤ ꯃꯥꯒꯗꯣ ꯃꯦꯁꯇ ꯃꯥꯒꯤ ꯅꯕꯥꯝꯁ ꯆꯥꯔꯠ ꯑꯁꯤ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯗꯤꯒ꯭ꯔꯤ 20ꯒꯤ ꯍꯤꯁꯥꯕ ꯑꯁꯦ ꯃꯦꯁ ꯔꯥꯁꯤꯗ ꯂꯩꯕꯒꯤ ꯆꯥꯡꯗꯨꯗ ꯆꯥꯟꯅꯕ. ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯗꯤꯒ꯭ꯔꯤꯁꯤ 90 ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯦꯁ ꯔꯥꯁꯤ ꯊꯥꯗꯣꯛꯑꯒ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯑꯣꯏꯈ꯭ꯔꯅꯤ. ꯑꯁꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯅꯩꯅꯒꯗꯕ ꯅꯤꯌꯣꯝ ꯈꯔ ꯂꯩ. ꯃꯗꯨ ꯃꯐꯝꯁꯤꯗ ꯍꯥꯏꯕꯅꯗꯤ ꯏꯕꯣꯝꯆꯥꯅ ꯈꯪꯕꯗ ꯚꯥꯞ ꯈꯖꯤꯛ ꯇꯥꯕ ꯋꯥꯠꯂꯒꯗꯤ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤꯃꯇꯪ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. 18 ꯁꯨꯕꯗ ꯏꯁꯩ ꯍꯟꯕꯁꯤꯡ. ꯑꯩꯒ꯭ꯌꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯁꯣꯕꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ. ꯁꯣꯕꯤꯇꯥꯕꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯂꯦꯞꯅꯃꯛ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯏꯁꯩ ꯍꯟꯕꯅ ꯁꯣꯕꯤꯇꯥꯒꯤ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯏꯁꯩ ꯍꯟꯕꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯒ ꯁꯣꯕꯤꯇꯥꯗ ꯄꯤꯅꯕꯤꯔꯤꯕꯁꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩꯗꯤ ꯁꯣꯕꯤꯇꯥꯅ ꯄꯤꯕꯤꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕꯗꯤ ꯉꯝꯗ꯭ꯔꯦ. ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯅ ꯁꯣꯕꯤꯇꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯒꯦ. ꯏꯁꯩ ꯍꯟꯕ. ꯊꯥꯒꯠꯆꯔꯤ. 13 ꯁꯨꯕꯗ ꯀꯜꯌꯥꯅꯤ ꯁꯔꯃ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯀꯜꯌꯥꯅꯤꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯀꯜꯌꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯔꯛꯇ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯕꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯜꯌꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯤꯔꯚꯥꯋꯥꯅ ꯉꯥꯛꯄꯤꯕ ꯑꯃꯗꯤ ꯀꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ. 19 ꯁꯨꯕꯗ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯒ꯭ꯌꯥꯒꯤ ꯑꯃꯤꯇ꯭ꯔ ꯆꯦꯟꯂꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯃꯣꯏꯁꯤ ꯏꯪ ꯂꯥꯎꯖꯩ. ꯃꯇꯝ ꯁꯥꯡꯅ ꯚꯒꯋꯥꯟ ꯁꯦꯕꯥ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯒ꯭ꯌꯥ. ꯕꯤꯅꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯁꯧꯒꯠꯄꯤꯔꯤꯕꯤ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕꯤꯅꯥꯔꯥꯅꯤꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ ꯕꯤꯅꯥꯔꯥꯅꯤ. 18 ꯁꯨꯕꯗ ꯕꯕꯤꯇꯥ ꯗꯦꯕꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ. ꯁꯤꯡꯒꯥꯔꯩꯒꯤ ꯃꯇꯥꯡ ꯁꯦꯝꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯖꯩ. ꯊꯥꯒꯠꯆꯔꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯕꯤꯇꯥ. ꯕꯕꯤꯇꯥꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯔꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯕꯕꯤꯇꯥ. 10 ꯁꯨꯕꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ. ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ. ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯅꯨꯡꯉꯥꯏꯖꯩ. ꯏꯁꯥ ꯏꯐꯨ ꯂꯥꯠꯄꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯂꯒ ꯌꯥꯕ꯭ꯔꯥ? ꯀꯔꯤ ꯇꯧꯒꯗꯒꯦ? ꯊꯝꯕꯥꯜ ꯇꯣꯝꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ
ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯏꯆꯥ ꯏꯄꯨ ꯑꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯖꯕ ꯇꯥꯏ ꯅꯤꯇꯤꯒꯤ ꯏꯁꯤꯡ ꯊꯝꯖꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯊꯣꯛꯆꯩ ꯑꯗꯨꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨꯅꯤ ꯏꯆꯥ ꯏꯄꯨꯗꯨ ꯑꯩꯒꯤ ꯆꯝꯂꯕ ꯃꯣꯠ ꯍꯥꯏꯖꯕ ꯇꯥꯏ ꯏꯁꯤꯡꯗꯨ ꯃꯇꯝ ꯀꯨꯏꯅ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯃꯗꯨꯗ ꯇꯨꯃꯤꯠ ꯀꯥꯡ ꯐꯠꯇ ꯍꯥꯎꯊꯤ ꯇꯥꯁꯤꯜꯂꯛꯄ ꯃꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯀꯥꯡ ꯃꯆꯥ ꯄꯣꯛꯐꯝ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯈꯜꯂꯨꯔꯒ ꯏꯇꯣꯝꯇ ꯏꯁꯤꯡꯁꯤꯗꯤ ꯅꯤꯇꯤꯒꯤ ꯁꯤꯟꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯒꯤ ꯚꯥꯕ ꯑꯗꯨꯗ ꯑꯩꯅ ꯅꯤꯇꯤ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯀꯠꯆꯔꯒ ꯏꯃꯥ ꯅꯅꯥꯏꯅ ꯀꯠꯆꯔꯤꯕ ꯁꯨꯗ ꯖꯣꯟꯁꯤ ꯂꯧꯕꯤꯌꯨ ꯏꯃꯥꯒꯤꯗꯃꯛ ꯀꯠꯆꯕꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯑꯩꯒꯤꯗꯤ ꯃꯗꯨꯗ ꯊꯣꯏꯗꯣꯛꯄ ꯅꯤꯌꯣꯝ ꯑꯃ ꯍꯥꯏꯕ ꯂꯩꯔꯨꯗꯅ ꯑꯗꯨꯃꯛ ꯇꯧꯖꯩ ꯍꯥꯏꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯇꯝꯕꯥꯜ ꯇꯣꯝꯕꯤ ꯏꯔꯤꯛ ꯈꯨꯟꯕꯤꯒꯤ ꯏꯃꯦꯜꯗꯒꯤ ꯄ꯭ꯔꯇꯤꯚꯥ ꯁꯤꯡꯒꯔꯕꯥꯟꯗ ꯀꯁꯥꯔ ꯑꯁꯥꯝꯗꯒꯤ ꯊꯥꯕꯤꯔꯛꯄ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯅ ꯁꯤꯡꯒꯥꯔꯩꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯇꯤꯚꯥꯒꯤ ꯁꯤꯡꯒꯥꯔꯩꯒꯤ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯋꯥꯐꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅꯁꯨ ꯄꯥꯝꯅ ꯇꯥꯅꯈꯤ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯇꯤꯚꯥ ꯑꯁꯨꯝꯅ ꯃꯇꯨꯡꯗꯁꯨ ꯀꯃꯟ ꯑꯣꯏꯅ ꯈ꯭ꯋꯥꯏꯅ ꯈꯪꯃꯤꯟꯅꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯨꯈꯠꯄꯤꯔꯛꯎ ꯃꯗꯨꯅ ꯄ꯭ꯔꯇꯤꯚꯥꯗ ꯅꯠꯇꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯅ ꯀꯥꯟꯅꯃꯤꯟꯅꯕ ꯋꯥꯍꯪ ꯑꯃ ꯄꯨꯈꯠꯄꯤꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯊꯧꯔꯝ ꯑꯃ ꯍꯥꯏꯕꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯇꯧꯖꯔꯤ ꯃꯇꯨꯡꯗꯁꯨ ꯐꯖꯕ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯅꯕ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯇꯤꯚꯥ 22 ꯁꯨꯕꯗ ꯑꯔꯤꯕꯝ ꯑꯔꯤꯅꯥ ꯑꯣꯖꯥ ꯂꯛꯁꯃꯤ ꯄꯨꯖꯥ ꯊꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠꯀꯤꯗꯤ ꯈꯔ ꯉꯟꯅ ꯊꯥꯕꯤꯔꯛꯎ ꯑꯩꯒ ꯁꯨꯔꯖꯗꯦꯕꯗ ꯀꯠꯄ ꯌꯥꯗꯕ ꯂꯩ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯀꯔꯝꯕ ꯂꯩꯅ ꯄꯥꯝꯕꯒꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ एरिनागी लक्ष्मी पूजागी वाफम थबक्ता ओंथोक्सख्रे सोइदन थेंगनबिरमलगनी अदुगा सूर्यदेवदा कटप यादब लई हाइदना ताकपिरक्लिबसि सूर्यदेवदा कटप यादब लईदी मयांग कबोक लई हाइना कौब लईसि सूर्यदेवदा कटपदा अफब ओइदे मयांग कबोक लई कलुरगदे सूर्यदेवगी मंग ꯀꯛꯄꯒꯤ ꯄꯥꯞ ꯑꯗꯨ ꯖꯤꯕꯗꯨꯅ ꯐꯪꯏ ꯍꯥꯏꯗꯅ ꯃꯌꯥꯡ ꯀꯕꯣꯛ ꯂꯩꯁꯤ ꯄꯦꯗꯅ ꯀꯠꯀꯅꯨ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯔꯖꯗꯦꯕꯅ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯂꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯏ ꯃꯌꯥꯡ ꯀꯕꯣꯛ ꯂꯩꯕꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯖꯕꯥ ꯀꯨꯁꯨꯝ ꯑꯉꯥꯡꯕꯁꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯃꯤ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯊꯣꯏꯗꯣꯛꯅ ꯄꯥꯝꯃꯤ 9 ꯐꯪꯉꯒꯁꯨ ꯊꯣꯏꯗꯣꯛꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯨꯔꯖ पूजा कच्चबगी ख्वाइदगी फबा मतंग अखोइना सप्लीमेंट ओइना थमजबा हाइरगदी था खुदिंगमक्की तरुनी अमदि तरेनी पानबा थबाल अनिसी सूर्य पूजा कच्चबगी ख्वाइदगी फबा नुमिनी सूर्य देवगी जन्मदिन बर्थडे ओ याइबा वाफम सिमगसु एरिनागी मफमदा पुखत पिरकबा वाहंगे वांगबदा मसिमतंग सप्लीमेंट ओइना हप्सिंजरी थागसरी एरिना 22 ꯁꯨꯕꯗ ꯁꯅꯥꯍꯟꯕꯤ ꯒꯨꯔꯨꯃꯌꯨꯝ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯆꯤꯒꯣꯡ ꯂꯩꯁꯤꯕꯨ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ꯭ꯔꯥ सनाहनबीगी खुरुमबिरकबा तरामना ओक्सरी हरे कृष्ण सनाहनबी सिगोंग लई हाइबा लई असि लाइदा कटपा याबगी अयाबा पिरमदे हाइजबा ताई मरमदे मसी ममांग थक्ता श्रीमती राधिका इबेमगी साप अमा लईबगी वाफम अमखक थंबिरमी इबेमना हाइरिबी सिगोंग लई असि इबेमना हेके फजई हेदना लामुब मतमदा मागे तिंखम अदुना इबेमगी थीगी किनरची पल्लग तत्खिब अदुदगी इबेमना नंगोइना
Jagan mabungo soron the cut kedana. Hekubada. Nang na igipi butadal abanina nang se kalaroy. Ngasi ay nikoban na misidagin nang se isora amatana. Lawdaba oy da sanu haydana. Ibe mageda kumba. Sap amalay bagi wapam. Tambirami maramasina. Sigong laysi. Isora amatagi mapamda. Kat na dabagi motoy na. Lay haydana. Sanahan bagi paukum. Tamziri. Tagatsari sanahan bagi. Kun mari shubada Lalita Ukram Chandal Makhalgi Sizinapam Karadang Takpiyo ay kya? Lalita gi wapam si karangak na thokpa wapam oy haijabatay. Haijabagi artadi ekoygi sandon haibasi magi sizinabam si yamkri haibaduni. Haibadi sandon si karambat sandon buna laida katpa katloy tawba sumoyna haibirak banataba. Ato na maram moydana sandon gi sizinapam gi wapam lomda oyna ibirak boyna tawbadagi sandon si kogi cosmetic ki item makhan kaya da siznay adigi perfume oyna makhan kaya da siznay skin gi paste sabada amadi laida katpada masida siznadi ba sandon sing asidi ugi sandon sing ni ugi sandon sing di agaru sandan seta sandan rakta sandan kumkum sandan sing basing asi siznay aduga kogi Myoy bana tinari ba sandon hai batay gopi sandon meritika mayam na murtika hai na ba meritika hai ba meriti hai badi leibak hai ba adana meritika leibak sida karamba leibak no ganga khongban gi sengla ba leibak aduga kesar sandan singba singasi myoy bana sizinaba oina lay haiba wapam simatang Lalita Ukramgi mapamda pautamsari thagatsari Kun manga shubada Zion Shiol Aiga yumse makhadadi samnaba mathakti samnadaba sibu yabra aigya jatra de ani leire sibu phabra pakhum pamjai aigya thagatsari yum samnabada apabu oide haiba wapamsi mamangi posisingda su tamjakre haibadi yum samnaraga leiba yum ani tungan jatra leiraba matamda madu yum ani makta apabu oitab adana masi tangai padana tungan oiba pai mathakta samnadabaduna yade makhada samnaribaduda samnari haina logani haibadi u pambi amaki masada usa nak khawang nongpok nongsu phaido khibadu mathakta samnade hairaga makhada samnadaba yaroi adana makhada samnaraga leibaduna maram oidana masi tangai phadana khaidok pagi khudong sabadu leitaba taragana bedagi mantra maga loinana yumani du tongan khaido haibagi phaklang maram maduda dak amamam piraga madura khaidokpagi niyom sima tawbidaba taragadi afabu oide haiba wapam asi tambirami thagatsari Zion Kun taruk shubada Sanatomba Maikambam Ozabu Ahanbada Khurumjari Sanatomba Maikambambu Yaihenba Brahmana nungsi na taramna oksari Ekoiba nungsina thagat wai phongdok pirakpa ekoi mai kai degesu apian ba amadi nungai ba phongdok sabaga loinana maikambam sanatomba gi punsida lakadaba awaba makhal punamakdagi sari bhawan matam suppagi oina thaujan pinabiba oishanu haidana bhawan gi soronda thawni cheri Kun taret shubada Tamphamani Sharma Hare Krishna Ozabu Khurumjari Singarai legi maramda wari matek ama tahanbibagidamak Ozabu hanna thagatsari Aigya Tamphamani Bhakti Taramna Oksari Hare Krishna Singarai gi wari butaraga thodokna nungai ba pen ba phongdok pirakpa
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯝꯐꯥꯃꯅꯤ ꯃꯊꯛꯇ ꯊꯝꯖꯈꯤꯕꯒꯨꯝꯅ ꯄ꯭ꯔꯇꯤꯚꯥꯒꯤ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯐꯝꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯧꯔꯥꯡꯅ ꯄꯥꯝꯅ ꯇꯥꯅꯕꯤꯈꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡꯗꯁꯨ ꯇꯝꯐꯥꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯀꯥꯟꯅꯃꯤꯟꯅꯕ ꯌꯥꯒꯗꯕ ꯋꯥꯍꯪꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯑꯐꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯅꯣꯜꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥꯃꯅꯤ ꯀꯨꯟꯅꯤꯄꯥꯟ ꯁꯨꯕꯗ ꯎꯁꯥ ꯀꯤꯔꯟ ꯈꯨꯔꯥꯏꯖꯝ ꯑꯩꯒ꯭ꯌꯥꯕꯨ ꯂꯥꯞꯅ ꯈꯣꯏꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯉꯁꯤꯗꯤ ꯀꯣꯏꯁꯟ ꯑꯃꯠꯇ ꯍꯪꯖꯒꯦ ꯁ꯭ꯔꯥꯗ ꯀꯔꯃ ꯍꯦꯛ ꯂꯣꯏꯕꯒ ꯑꯍꯥꯟꯕ ꯊꯥꯡꯖꯗ ꯁꯅꯤꯗꯦꯕ ꯈꯨꯔꯨꯝꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯅꯤꯗꯦꯕꯁꯤ ꯃꯤꯅ ꯌꯥꯝꯅ ꯀꯤꯅ ꯈꯟꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯈꯣꯏꯔꯨꯝꯖꯔꯤ ꯂꯥꯞꯅ ꯎꯁꯥ ꯀꯤꯔꯟꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯎꯁꯥ ꯀꯤꯔꯟ ꯃꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯑꯃꯇꯪ ꯊꯝꯖꯔꯕꯗ ꯍꯨꯔꯥꯟꯕꯗ ꯄꯣꯠ ꯁꯤꯟꯅꯔꯕꯗꯤ ꯄꯣꯠ ꯃꯥꯡꯗꯦ ꯍꯥꯏꯅꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯩꯖꯕ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯁꯅꯤ ꯑꯁꯤ ꯃꯍꯥꯁꯛꯇꯤꯅꯤ ꯈ꯭ꯋꯥꯏꯅ ꯈꯜꯂꯤ ꯁꯅꯤꯁꯤ ꯐꯠꯇꯕ ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯆꯨꯝꯃꯤ ꯁꯅꯤꯗ ꯑꯍꯦꯟꯕ ꯐꯠꯇꯕ ꯃꯥꯟꯕ ꯊꯧꯗꯧ ꯃꯑꯣꯡ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯁꯅꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯧꯔꯛꯄ ꯆꯨꯝꯗꯕ ꯑꯔꯥꯟꯕꯁꯤꯡꯒꯤ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛ ꯚꯒꯋꯥꯟ ꯊꯧꯗꯥ ꯉꯥꯛꯄꯅꯤ ꯃꯥꯗꯤ ꯁꯅꯤꯅ ꯀꯩꯗꯧꯉꯩꯗ ꯃꯤ ꯍꯥꯠꯇꯦ ꯁꯅꯤꯒꯤꯗꯤ ꯃꯤ ꯋꯥꯍꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁ꯭ꯔꯥꯗ ꯀꯔꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯤ ꯄꯨꯖꯥ ꯀꯠꯄ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯗꯨꯛꯈ ꯃꯤꯀꯞ ꯃꯤꯔꯥꯎꯅꯆꯤꯡꯕꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯌꯨ ꯃꯍꯥꯁꯛꯇꯤ ꯑꯣꯏꯕꯅꯤꯅ ꯐꯠꯇꯕꯒꯤ ꯂꯧꯅꯝꯗꯨ ꯃꯥꯅ ꯈꯪꯉꯤ ꯁꯅꯤꯁꯦ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯦꯛ ꯂꯩꯔꯤꯕ ꯖꯩꯈ ꯔꯩꯈ꯭ꯌ ꯄꯨꯝꯅꯃꯛꯅ ꯁꯅꯤ ꯂꯣꯏꯅ ꯀꯤꯌꯦ ꯃꯣꯏꯒꯤ ꯐꯠꯇꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯇꯧꯕ ꯉꯝꯕ ꯁꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯅꯤꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯄꯨꯖꯥ ꯀꯠꯆꯔꯤꯕꯁꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯐꯠꯇꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥꯒꯤ ꯊꯕꯛ ꯑꯁꯦ ꯊꯣꯛꯇꯅꯅꯕ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯃ ꯑꯣꯏ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯁꯅꯤꯕꯨ ꯁ꯭ꯔꯥꯗ ꯃꯇꯨꯡꯗ ꯍꯦꯛ ꯄꯨꯖꯥ ꯀꯠꯅꯔꯤꯕꯁꯤ ꯊꯥꯒꯠꯆꯔꯤ ꯎꯁꯥ ꯀꯤꯔꯟ ꯀꯨꯟꯃꯥꯄꯟ ꯁꯨꯕꯗ ꯁꯤꯂꯥ ꯁꯔꯃ ꯀꯂꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯕꯤꯔꯛꯎ ꯊꯥꯒꯠꯆꯔꯤ ꯁꯤꯂꯥ ꯁꯔꯃ ꯀꯥꯂꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯃꯇꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯤꯂꯥ ꯁꯔꯃꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯨꯟꯊ꯭ꯔꯥ ꯁꯨꯕꯗ ꯐꯩꯔꯣꯏꯖꯝ ꯅꯣꯔꯦꯟ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯒꯤ ꯌꯨꯝ ꯑꯋꯥꯡ ꯑꯣꯜꯂꯦ ꯐꯃꯦꯟꯒꯤ ꯖꯒꯥꯗ ꯊꯥꯕ ꯇꯦꯕꯜꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯈꯣꯏ ꯑꯃ ꯁꯥꯏ ꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯗꯒꯦ ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯔꯛꯎ ꯑꯣꯖꯥ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯦꯟ ꯃꯥꯏꯀꯩꯗꯤ ꯆꯤꯡꯈꯩ ꯑꯣꯏꯕꯅꯤꯅ ꯐꯩ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯃꯍꯨ ꯄꯥꯟꯕ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯊꯧ ꯃꯉꯝ ꯇꯧꯊꯣꯛꯄꯤꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯇꯥꯏꯅꯕꯤꯕ ꯊꯣꯏꯗꯣꯛꯅ ꯐꯩ ꯁꯨꯝ ꯑꯣꯏꯗꯅ ꯅꯣꯔꯦꯟꯒꯤ ꯃꯐꯝꯗ ꯁꯝꯅ ꯄꯥꯎꯗꯝ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥꯅ ꯇꯥꯛꯄꯤꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯣꯏꯖꯩ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯖꯩ ꯑꯩꯒ꯭ꯌꯥꯕꯨ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯒꯤꯇꯥꯁꯅꯥ ꯗꯦꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯚ꯭ꯌꯨꯋꯔꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠꯄꯨꯁꯨ ꯄꯤꯅꯕꯤꯔꯛꯄ ꯊꯃꯣꯏ ꯁꯦꯡꯅ ꯐꯤꯒꯥꯎ ꯁꯥꯅ
ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯈꯪꯕꯤꯕ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯊꯜꯂꯕ ꯒꯤꯇꯥ ꯁꯅꯥꯒꯤ ꯄꯨꯟꯁꯤꯗ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯜꯒꯤ ꯏꯔꯤꯛ ꯃꯇꯝ ꯆꯨꯞꯄꯗ ꯈꯤꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯁꯝꯊꯖꯔꯤ ꯊꯥꯒꯠꯆꯔꯤ ꯒꯤꯇꯥ ꯁꯅꯥ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯗꯨꯔꯒꯥ ꯏꯃꯥꯗ ꯊꯣꯏꯗꯤꯡ ꯑꯃꯨꯕꯁꯦ ꯀꯠꯄ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯒꯣꯠ ꯆꯐꯨꯒꯤ ꯂꯐꯣꯏ ꯀ꯭ꯋꯥ ꯄꯩꯁꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯂꯣꯏꯅ ꯊꯥꯗꯈꯤꯒꯗ꯭ꯔꯥ ꯑꯣꯔ ꯆꯥꯕꯁꯨ ꯌꯥꯕ꯭ꯔꯥ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯀꯠꯄꯅꯤ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯇꯥꯖꯔꯤ ꯃꯇꯝ ꯃꯇꯝꯒꯤ ꯀꯥꯟꯅꯔꯕ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯄꯒꯤ ꯃꯦꯃꯣꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯔꯕ ꯑꯩꯈꯣꯏꯅ ꯈꯪꯂꯨꯗ꯭ꯔꯕ ꯀꯌꯥꯕꯨ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯀꯔꯤ ꯋꯥꯍꯩꯅ ꯊꯥꯒꯠꯀꯅꯤ ꯈꯪꯖꯗ꯭ꯔꯦ ꯑꯣꯖꯥ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯕꯅ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯄꯤꯖꯕꯗꯤ ꯉꯝꯖꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯒꯗꯤ ꯌꯦꯡꯖꯕ ꯐꯪꯖꯗ꯭ꯔꯦ ꯗꯦꯠ 18ꯒꯤ ꯄꯨꯖꯥꯁꯤꯡꯁꯦ ꯇꯧꯕ ꯉꯝꯖꯒꯦ ꯑꯣꯖꯥ ꯑꯗꯨꯒ ꯗꯤꯄꯥꯋꯂꯤꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤꯁꯨ ꯆꯥꯟꯕꯤꯗꯨꯅ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯃꯦꯃꯣꯔꯤꯅ ꯀꯃꯦꯟ ꯑꯅꯤ ꯄꯨꯟꯅ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯏꯗꯨꯅ ꯄꯨꯈꯠꯄꯤꯔꯛꯏ ꯃꯇꯝꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯏ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯅ ꯊꯦꯡꯍꯧꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕు ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯗꯨꯔꯒꯥ ꯏꯃꯥꯗ ꯀꯠꯄ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯇꯣꯞꯅ ꯊꯝꯖꯔꯒ इबेमगी बलि नुमिता थोइदिंग अमुबना बलि कटपियु इबेमना थोइदोकना पेनबी हाइबा वाफम असे कोइगी ममांगी पोस्टसिंगदा थमजख्रबनी बलि हाइबदी सांगाना सिंगबा कक्लगा कटपदु ओइना मयामगी पुनिंगदा खनबसु हे यावी मदु नत्ते हाइजबताय बलि हाइबदी संस्कृता यामना सेंगना कच्चबदुबुनी बलि हाइदिबसे मदुगी खुदम हाइबबु अखोइना दीपावली हाइदिबसे दीप मई अदु बलि थमोइ सेंगना कच्चबदु अदुबुनी अखोइना दीपावली अदुना दीपदानम हाइरगसु दुम खंगनबो दिवाली हाइरगसु खंगनबो दिवाली हाइरगना मई कुमई रोमदा लागबो अदुना हाइदिबा थोइदिंग अमुबसे देवी मागी बलिदान नुमिता सांगान बलि कनिंग मीगीसु नत्रगन वही वहीना नत्रगन मना मसिंग बलि कनिंग मीनसु खुदिंगमंगना अहोबदा थोइदिंग अमुबगी बलि थोइदिंग सिबुदी कटपसिमदि कंपल्सरी है बताए सी कटप मतमदा थोइदोंने इबेमना पेनबगी वाफम बेदन थंबिदम बलैबना सोइदन बलि नुमितदी अतै मरक्तसु अदुम कटप याई कटकदोबनी इबेमना पामजब पोतसिंग मनदा अमनी अदुगा मेमोरीना मखाताना ताकपिरकपदा घोता यावब पोट पुनमक चाबा याब्रा चाबा याई अइना चानिंगदबा नत्रगना चाबा यादबा पोतसिंग सिंगदा थादबिखरगा चाबा याबसिंगदि लोइना चाबदा करीमता दोष लेते इबेमदा कचरुबा महामंगल रूपिनी मंगलदायिनी मंगोल पीनबिनी अदुगुंबा इबेमगी सोरवंद कच्चरुबा मागी निर्मल्य महाप्रसादम मदुबु खुंजबदा थोइदोंना मंगोलगी मसकनी जागदबनी अरोइबदा ईश्वरगी भक्ति पूजागी लमदा पुकनिंग संजबी मेमोरी अमदी मरुमपांग ख्वाई पुनमकी अपाम्बा यंगजरगा दीपावलीना सिंगबा अतई पूजा खरसु यावना ब्लॉग थागतसख्रे सोइदना थेंगनबिरमलगनी थागतसरी मेमोरी हरे कृष्ण ओजाबु खुरुंजरी ओजा करिगुंबा अमता हंगजगे ओजा डेट 2 सगोलसे नुमितकी नुमिदांग पुंग 12 ताद्रिङै ममांगदा अैगी युंगी लमयाइदा अंगांगी खोंजी मखोन लमयाइदा हंगत हंदा अहुमलक चटपगी मखोन ताय ओजा मसिबु करी ओइदोइनो फरीरा फत्रीरा याम पखतले करी तौजबा यागे ओजाना ताकपिरमु
ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯂꯩꯐꯝ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏ꯫ ꯁꯣꯃꯣꯔꯖꯤꯠꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯔꯒ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯆꯪꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯕꯦꯗꯒꯤ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯂꯥꯛꯀꯗꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯋꯥꯠꯅꯅꯕ ꯃꯥꯒꯤ ꯃꯟꯇ꯭ꯔꯒꯤ ꯅꯤꯌꯣꯝ ꯑꯗꯨꯅ ꯑꯁꯨꯝ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯑꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗ ꯈꯣꯡꯖꯤ ꯃꯈꯣꯟ ꯆꯠꯂꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯑꯣꯏꯔꯣ ꯃꯗꯨ ꯏꯆꯠ ꯆꯠꯇꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯆꯠꯂꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯅꯕꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯤ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫